ꯂꯥꯏ ꯊꯔꯣꯏꯅꯦ ꯑꯗꯣ ꯌꯥꯝ ꯋꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯕꯖꯥꯔꯗꯒꯤ ꯊꯦꯡꯅꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯀꯛꯄꯁꯦ ꯃꯥꯒꯤ ꯈꯔ ꯋꯥꯡꯂꯒ ꯇꯥꯡ 3ꯒꯨꯝꯕ ꯀꯛꯑꯣ ꯍꯥꯏꯕꯀꯣ ꯁꯥꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯒ ꯏꯁꯤꯡꯗꯣ ꯐꯨꯠꯇꯣꯛꯑꯦ ꯃꯔꯦꯛ ꯐꯠꯇꯕ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯑꯗꯣ ꯉꯁꯥꯏ ꯃꯁꯥꯗꯣ ꯐꯨꯠꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯁꯤꯅ ꯃꯣꯔꯣꯛ ꯇꯛꯈꯥꯏꯕ ꯍꯣꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯇꯔꯥꯔꯛ ꯀꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯃꯁꯥꯗꯨꯅꯁꯨ ꯂꯩꯔꯤꯀꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯨ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯁꯨ ꯂꯩꯔꯦ ꯁꯤꯅ ꯉꯧꯕ ꯂꯣꯏꯔꯕ ꯂꯥꯏ ꯊꯔꯣꯏ ꯉꯁꯥꯏꯒꯤꯗꯣ ꯊꯔꯣꯏ ꯍꯥꯞꯄ ꯀꯥꯟꯗ 3ꯂꯛꯀꯨꯝꯕ ꯀꯥꯝꯊꯣꯛꯑꯦ ꯁꯤꯅ ꯉꯁꯥꯏ ꯊꯝꯍꯧꯕ ꯇꯤꯜꯍꯧ ꯆꯅꯝ ꯁꯥ ꯃꯔꯣꯏ ꯀꯩꯀꯥꯅꯤ ꯁꯤꯅ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯦ ꯏꯈꯨꯕ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯣꯅꯣꯅ ꯈꯔꯝꯖꯔꯦ ꯉꯁꯤꯗꯤ ꯋꯣꯛꯀ ꯊꯔꯣꯏꯒ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯁꯦ ꯊꯔꯣꯏꯁꯦ ꯂꯥꯏ ꯊꯔꯣꯏꯅꯦ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯆꯥꯗꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏ ꯊꯔꯣꯏꯒ ꯆꯥꯗꯣꯏꯁꯦ ꯑꯗꯨꯒ ꯂꯥꯏ ꯊꯔꯣꯏꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯉꯁꯤꯒ ꯑꯅꯤꯔꯛ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯍꯦꯟꯖꯥꯡ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯆꯝꯐꯨꯠ ꯆꯥꯅ ꯊꯔꯣꯏ ꯍꯥꯟꯅ ꯍꯧꯔꯣꯅ ꯍꯥꯏ ꯃꯍꯥꯎꯁꯤꯗꯤ ꯃꯆꯥ ꯌꯥꯎꯔꯝꯃꯦ ꯉꯁꯤꯗꯤ ꯋꯣꯛꯁꯦ ꯀꯩꯅꯣ ꯌꯥꯎꯗꯕꯤꯅꯦ ꯃꯆꯨ ꯌꯥꯎꯗꯕꯤꯅꯦ ꯅꯥꯒꯥ ꯁ꯭ꯇꯥꯏꯜꯗ ꯇꯧꯕꯅꯦ ꯑꯩꯁꯨ ꯍꯩꯇꯦ ꯃꯍꯥꯎ ꯃꯩ ꯆꯠꯂꯦ ꯃꯩ ꯄꯨꯔꯥ ꯆꯠꯂꯦ ꯁꯤꯗꯤ ꯀꯩ ꯋꯥꯔꯤꯗ ꯑꯁ ꯃꯪꯒꯟ ꯈꯔ ꯋꯥꯠꯂꯦ ꯍꯥꯒꯠꯇꯅꯕ ꯍꯥꯎꯋꯦ ꯁꯤꯗ ꯑꯁ ꯃꯍꯤꯁꯤ ꯅꯝꯃꯜꯂꯦ ꯄꯥ ꯌꯥꯗ꯭ꯔꯦ ꯃꯍꯥꯎꯁꯤꯗꯤ
하고 남발라. 싹 뽑아야 돼. mamaya ulit nung ito. 방금 그 시즌은 어디 안 드시지? 록 다 그래. mamaya juga. Untuk kerja kat kerja ada ya. Masaya udah. 그래 뭐
ꯃꯆꯥ ꯌꯥꯎꯕꯁꯦ ꯆꯥꯔꯣꯏꯒꯦ. ꯊꯥꯎ ꯃꯌꯥꯝꯁꯤꯗꯤ ꯆꯥꯎꯕ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ. 그 야시네. 불로요. 잘 녹아야 돼. ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯐꯖꯅ ꯍꯥꯎꯋꯦ, ꯐꯖꯅ ꯆꯥꯕ ꯌꯥꯏ. ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ. ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯔꯕ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ. ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ.